ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯥꯡꯒꯤ ꯑꯣꯏꯅ ꯈꯦꯆꯤ ꯈꯔ ꯎꯠꯂꯛꯀꯦꯀꯣ ꯀꯥꯡꯒꯤ ꯈꯦꯆꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯃꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯆꯍꯤ ꯍꯨꯝꯐꯨꯇꯔꯥ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯥꯡ ꯆꯤꯡꯕ ꯀꯥꯡ ꯍꯥꯏꯗꯤ ꯑꯦꯟꯂꯦꯁ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯀꯥꯡ ꯆꯤꯡꯕ ꯀꯥꯡꯒꯤ ꯈꯦꯆꯤ ꯍꯧꯕꯁꯤꯗꯤ ꯚꯦꯔꯤ ꯀꯣꯃꯟꯅꯤ ꯕꯥꯃꯣꯟꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯟꯗꯣꯞꯇ ꯀꯥꯡ ꯆꯤꯡꯉꯤ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯃꯥꯟꯗꯣꯞꯇ ꯀꯥꯡ ꯊꯝꯃꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯌꯥꯝ ꯀꯥꯡ ꯆꯤꯡꯉꯤ ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯀꯥꯡꯒꯤ ꯃꯊꯦꯜ ꯈꯔ ꯎꯠꯆꯔꯛꯀꯦ ꯎꯁꯣꯏꯒ ꯃꯪꯒꯟꯒ ꯎꯇꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯣꯇꯣꯔꯒ ꯎꯁꯣꯏ ꯎꯇꯤꯗꯣ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯑꯃ ꯑꯗꯨꯗꯒꯤꯗꯤ ꯍꯥꯏꯗꯤ ꯃꯥꯏꯔꯦꯟ ꯉꯧꯕ ꯍꯥꯏꯖꯩꯀꯣ ꯑꯗꯩ ꯃꯣꯔꯣꯛ ꯑꯆꯥꯔ ꯑꯗꯨꯗꯒꯤ खिचड़ी वेरी स्पेशल अखोई कांगी खिचड़ी अकंबा तो एक मिनरसी मैम तो सबसे पहले मैंने ये चावल लिया है अखोई चेंग से इन काप अहुम खलौरेबा दगी हवाई सिना चेंग दगी तेंगोद अहुम जिसी तेंगोद सिगी साइज से गने हवाई ना तेंगोद अनी तो हवाई से चना तंगाई तेंगोद अमा दगी ओरहोल दो अरहर हाइबदो ओरहोल हवाई दुना तेंगोद अमा ꯑꯗꯨꯗꯒꯤ ꯆꯅꯥꯁꯦ ꯑꯩꯅ ꯄꯨꯡꯈꯥꯏ ꯑꯃ ꯏꯁꯤꯡꯗ ꯇꯤꯡꯁꯤꯜꯂꯦꯕ ꯑꯗꯨꯗꯤ ꯆꯅꯥꯁꯦ ꯈꯔ ꯄꯣꯞꯊꯣꯛꯑꯦꯗꯅ ꯑꯗꯣ ꯍꯋꯥꯏꯒ ꯆꯦꯡꯒꯤ ꯀ꯭ꯋꯥꯟꯇꯤꯇꯤꯁꯦ ꯍꯋꯥꯏꯁꯤꯅ ꯀꯥꯞ 3 ꯑꯣꯏꯔꯒ ꯆꯦꯡꯁꯤꯅ ꯀꯥꯞ 2 ꯑꯣꯏꯕ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩꯈꯣꯏ ꯆꯦꯡꯗꯒꯤ ꯍꯋꯥꯏꯁꯤꯅ ꯈꯔꯗꯤ ꯋꯥꯠꯄꯅꯦ ꯕꯠ ꯍꯦꯟꯖꯟꯅꯁꯨ ꯋꯥꯠꯄ ꯅꯠꯇꯦꯀꯣ ꯈꯥꯏꯕꯣꯛ ꯀ꯭ꯋꯥꯟꯇꯤꯇꯤꯗꯩꯗꯤ ꯍꯋꯥꯏꯁꯦ ꯈꯤꯇꯪ ꯍꯦꯜꯍꯜꯂꯣ ꯑꯗꯨꯑꯣꯏꯗꯤ ꯍꯋꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯈꯦꯆꯤꯁꯦ ꯃꯨꯟ ꯃꯨꯟ ꯂꯥꯎꯔꯒ ꯍꯥꯎꯕ ꯍꯦꯟꯕꯅꯦꯕ ꯍꯦꯟꯖꯟꯅ ꯍꯋꯥꯏ ꯂꯤꯛꯑꯁꯨ ꯆꯦꯡꯅ ꯐ꯭ꯔꯥ ꯐ꯭ꯔꯥ ꯂꯥꯎꯒꯅꯤꯀꯣ ꯑꯁꯤꯒꯤ ꯀ꯭ꯋꯥꯟꯇꯤꯇꯤꯁꯤ ꯌꯦꯡꯗꯣꯏꯅꯦ ꯑꯗꯣ ꯑꯩ ꯍꯋꯥꯏꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯣꯝꯗ ꯑꯣꯜꯔꯦꯗꯤ ꯑꯩ ꯍꯥꯟꯅꯗꯒꯤ ꯏꯁꯤꯡꯁꯦ ꯊꯥꯡꯒꯠꯅ ꯊꯝꯃꯦꯕ ꯀꯨꯀꯔꯁꯤꯒ ꯑꯩꯉꯣꯟꯗꯗꯤ ꯁꯤꯒꯩꯁꯤꯒ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯐꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯀꯣꯔꯐꯨꯗꯒ ꯊꯣꯡꯕ ꯃꯍꯥꯎꯗꯨꯒꯤ ꯃꯍꯥꯎꯗꯨꯗꯤ ꯍꯥꯏꯕꯝ ꯈꯪꯗꯦ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯑꯗꯣ ꯁꯦꯝ ꯄ꯭ꯔꯣꯁꯦꯁꯇꯤ ꯁꯦꯝꯅꯤ ꯖꯁ ꯑꯩ ꯀꯨꯀꯔꯗ ꯊꯣꯡꯉꯦ ꯑꯁꯤ ꯏꯁꯤꯡꯁꯦ ꯈꯔ ꯑꯩꯈꯣꯏ ꯍꯋꯥꯏꯁꯤ ꯃꯇꯨꯡ ꯏꯟꯅ ꯈꯤꯇꯪ ꯌꯥꯝꯅ ꯇꯧꯅ ꯏꯁꯤꯡꯁꯦ ꯑꯍꯥꯟꯕꯗꯩ ꯍꯥꯞꯄꯤꯔꯦꯀꯣ ꯏꯁꯤꯡ ꯉꯥꯏꯍꯥꯛ ꯁꯥꯔꯦ ꯍꯋꯥꯏꯗꯣ ꯍꯥꯞꯆꯤꯜꯂꯦ ꯍꯧꯖꯤꯛ ꯍꯋꯥꯏꯗꯣ ꯉꯥꯏꯍꯥꯛ ꯐꯨꯠꯄ ꯆꯪꯈꯤꯅꯤ ꯉꯥꯏꯍꯥꯛ ꯐꯨꯠꯈꯤꯅꯤ ꯑꯗꯨꯗꯒꯤ ꯁꯣꯝꯗ ꯎꯁꯣꯏ ꯑꯩꯒꯤ ꯎꯁꯣꯏꯁꯤꯗꯤ ꯄ꯭ꯔꯤꯖꯔꯕ ꯇꯧꯕ ꯎꯁꯣꯏꯅꯦ ꯍꯥꯀꯨꯝꯒꯤꯅꯤ ꯕꯠ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏ ꯁꯣꯏꯕꯨꯝ ꯁꯣꯏꯖꯤꯟ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯅ ꯑꯃꯨꯛꯈ ꯑꯩꯒꯤ ꯎꯁꯣꯏ ꯏꯔꯣꯟꯕꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯤꯖꯔꯕ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯀꯪꯅ ꯇꯧꯅ ꯎꯁꯣꯏꯁꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯀꯨ ꯈꯣꯛꯇꯣꯛꯑꯒ ꯆꯥꯝꯊꯣꯛꯑꯒ ꯐꯖꯅ ꯁꯤꯠꯂꯒ ꯗꯤꯕꯥ ꯑꯃꯗ ꯍꯥꯟꯖꯜꯂꯒ ꯐ꯭ꯔꯤꯖꯇ ꯊꯝꯕꯅꯦꯕ ꯑꯗꯣ ꯎꯁꯣꯏꯗꯣ ꯑꯩꯅ ꯏꯁꯤꯡꯗ ꯈꯔ ꯉꯥꯏꯍꯥꯛ ꯇꯤꯡꯁꯤꯟ ꯊꯝꯃꯒ ꯑꯗꯨꯗꯒꯤ ꯃꯣꯇꯣꯔꯁꯨ ꯉꯔꯥꯡ ꯑꯍꯤꯡ ꯇꯤꯡꯁꯤꯜꯂꯦ ꯑꯗꯨꯒ ꯑꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯊꯕꯤ नत्रगा दशकुश जहाँ अखोगी स्क्वाश सिगुम्बा जहाँ अमका हापसु हाउबनेबा तो आज जो मैं बनाने जा रही हूँ ना ये बहुत ही स्पेशल हमारी रथ यात्रा स्पेशल है मणिपुरी स्पेशल हमारे घर में ये सालों से ऑलमोस्ट 50 60 70 ईयर्स से हम लोग ऐसे चलते आ रहे हैं कि हर रथ यात्रा में हम लोग अपने घर में हमारे मंदिर में खिचड़ी बनती है इस तरह से मटर की दाल बनती है मिक्स वेजिटेबल बनती है जो जगन्नाथ प्रभु के लिए महाप्रभु के लिए प्रसाद होती है तो यहाँ पे हम आपको क्विकली दिखा रहे हैं कि हम मणिपुरी स्टाइल में खिचड़ी कैसे बनाते हैं जैसे कि मैंने 3 कप चावल लिया और 3 कप चावल में 2 कप चावल 2 कप दाल लिया है तो पोर्शन मतलब हाफ से थोड़ा कम मतलब अब ऐसा करने से टेस्टी ज़्यादा होती है और ये सूखी वाली खिचड़ी होती है और फिर ये इस तरह से एक मटर की दाल भी बनाते हैं जिसको वो हम लोग उती कहते हैं जिसमें खार का यूज़ होता है तो ये खार का यूज़ तो एसएमएस लोग भी करते हैं काफ़ी तो हम लोग यहाँ पे मैं आपको मटर और बैम्बू शूट और स्क्वाश जो होती है चाव चाव वो वेजिटेबल उसके साथ एक उती बना के दिखा रहे हैं तो इन्होंने मोटोरसिगा हजिक अखोगी थुम हापे थुम चामच अमगा हापजनखरे दुगगिदी अखोगी जेनम खरसु हापे नाकुपी खरसु हापे उतीदो कुकरदा कामहल्लनी हवाईसिसु सोंदगी कन्ना सौरी तो कुकरदा कामहल्लिसिना अखोगी खरा जांगना थुनबगिने अदो जामनदी कामहनबा यादे कुकरदा अमुक्तंग अनिरक्तंग कामगा इमीडिएटली अखोई प्रेशर से लौथोकपगुम्बने लौथोक्तोइनेबको दे माइरेन अमसु थोंगागे
ꯑꯩꯒꯤ ꯃꯥꯏꯔꯦꯟꯁꯦ ꯑꯦꯛꯆꯨꯑꯦꯂꯤ ꯑꯩ ꯃꯥꯏꯔꯦꯟ ꯃꯄꯨꯝ ꯂꯩꯕ ꯐꯪꯉꯛꯇꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯥꯏꯔꯦꯟ ꯑꯁꯦꯝꯕꯁꯨ ꯌꯣꯜꯂꯤꯑꯕ ꯕꯦꯡꯒ꯭ꯂꯣꯔꯗ ꯁꯨꯝ ꯑꯗꯣ ꯃꯥꯏꯔꯦꯟ ꯑꯁꯦꯝꯕꯗꯣ ꯌꯣꯟꯕꯗꯣ ꯃꯥꯏꯔꯦꯟ ꯑꯁꯦꯟꯕꯗꯣ ꯈꯔ ꯄꯤꯁꯇꯣ ꯆꯥꯎ ꯆꯥꯎꯅ ꯂꯥꯛꯄꯗꯨꯒ ꯈꯤꯇꯪ ꯄꯤꯛꯍꯜꯂꯦ ꯃꯥꯏꯔꯦꯟꯒꯤ ꯄꯤꯁꯇꯣ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯊꯥꯎꯗ ꯃꯁꯇꯔꯗ ꯑꯣꯏꯜꯗ ꯇꯔꯀꯥ ꯇꯧꯔꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯛ ꯇꯧꯔꯅꯤ ꯇꯦꯖꯄꯇꯥ ꯔꯦꯗ ꯆꯤꯜꯂꯤ ꯑꯗꯒꯤ ꯍꯪꯒꯥꯝ ꯃꯔꯨꯒꯤ ꯁꯣꯛ ꯇꯧꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯩꯅꯣꯁꯤꯒꯗꯤ ꯃꯇꯝ ꯆꯨꯞꯄ ꯍꯪꯒꯥꯝ ꯃꯔꯨꯒꯤ ꯁꯣꯛꯅ ꯍꯥꯎꯕ ꯍꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯔꯦꯟ ꯊꯣꯡꯕꯁꯤꯗꯤꯀꯣ ꯄꯥꯁꯄꯨꯔꯣꯟ ꯃꯦꯊꯤꯒꯤ ꯃꯍꯨꯠꯇ ꯍꯪꯒꯥꯝ ꯃꯔꯨꯅ ꯁꯣꯛ ꯇꯧꯅ ꯊꯣꯡꯕ ꯉꯧꯕ ꯃꯥꯏꯔꯦꯟꯗꯗꯤ ꯁꯥꯊꯤꯅ ꯄꯛꯆꯩ ꯑꯗꯣ ꯃꯥꯏꯔꯦꯟꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯖꯦꯅꯝ ꯍꯪꯒꯥꯝ ꯃꯔꯨ ꯁोक तौरगा फजना ngहा खुम्मा खुम्मा ओटपी लेनी तो एक और पम्पकिन की सब्जी भी हम बना रहे हैं तो यहाँ पे मैंने उसको तड़का लगाया सरसों के तेल में सरसों के बीज और हमारे जो जेनम पत्ता तेज पत्ता रेड चिली सब कुछ के साथ और पम्पकिन को उसमें हम अच्छे से फ्राई करेंगे हमने इसमें थोड़ा सा नमक भी डाल दिया है अभी इसको ढक ढक के अच्छे से थोड़ा सा पम्पकिन को पका लेंगे हम तो यहाँ पे मेरी दाल भी ऑलमोस्ट पक चुकी है कोई हवाई से ngahak ngahak lerega sum otpi yengo kayam mullage muldrige haina koi hawai sina almost kaibok mulle haiba kando khatang khak chengmit leiri ka hainadrane akoigi adugumba matang dugane aba koina cheng se hap toise to haji hawai se sauringai se ga ai yanghang chu hape morok su hape aigi hawai tengo anini na aina yanghang chamos ama makhai मोरोक चामच अनी मुख हापे सोंदगी हवाई दो सौरीङाई दा हजिगी माइरेन से एगा आई जाइंगंग खतंग थुम खतंग हापे तो जाइंगंग सॉरी जाइंगंग खतंग मोरोक खतंग हापे तो मोरोक से ऑब्वियसली जाम मयाम जामना चापीरदी यामना हापु अदे फजना अखोगी मसाला दो माइरेन से ओटला मतुंग दा खरा नप ꯑꯗꯨꯃꯥꯏꯅ ꯀꯥꯗꯩ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯒ ꯏꯁꯤꯡꯁꯨ ꯈꯔ ꯍꯥꯞꯄꯦ ꯑꯗꯨ ꯑꯣꯏꯗꯤ ꯃꯈꯥꯗꯩꯁꯨ ꯀꯥꯁꯜꯂꯔꯣꯏ ꯃꯥꯏꯔꯦꯟꯗꯨꯁꯨ ꯐꯖꯅ ꯃꯨꯜꯂꯅꯤ ꯑꯗ ꯁꯤꯒ ꯑꯩꯒꯤ ꯆꯦꯡꯗꯣ ꯉꯁꯥꯏꯒꯤ ꯇꯦꯡꯀꯣꯠ ꯑꯍꯨꯝꯒ ꯆꯦꯡ ꯂꯧꯕꯗꯣ ꯆꯦꯡꯗꯣ ꯐꯖꯅ ꯆꯥꯝꯊꯣꯛꯅ ꯃꯆꯨꯝ ꯆꯤꯊꯣꯛꯅ ꯊꯝꯃꯦꯕ ꯑꯗ ꯆꯦꯡꯁꯤꯒ ꯑꯩ ꯍꯧꯖꯤꯛ ꯘꯤ ꯇꯣꯠꯂꯅꯤ ꯑꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯩꯈꯣꯏ ꯃꯥꯟꯗꯣꯞꯇ ꯑꯩꯈꯣꯏ ꯂꯥꯏꯁꯪꯗ ꯀꯔꯤ ꯍꯥꯏꯌꯦ ꯋꯥꯂꯁꯪꯗ ꯂꯥꯏꯒꯤ ꯈꯦꯆꯤ ꯊꯣꯡꯕ ꯃꯇꯝꯗꯨꯒꯗꯤ ꯃꯥꯟꯗꯣꯞ ꯌꯥꯝꯅ ꯊꯣꯡꯉꯤꯗꯅ 400 500 ꯃꯤꯒꯤꯗꯃꯛꯇ ꯀꯣꯔꯐꯨ 5 6 ꯊꯣꯡꯕꯗꯗꯤ ꯁꯨꯃꯥꯏꯅ ꯆꯦꯡꯗ ꯗꯥꯏꯔꯦꯛ ꯘꯤꯁꯦ ꯇꯣꯠꯇꯦꯕ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯀꯣꯜꯐꯨꯗꯨꯒ ꯗꯥꯏꯔꯦꯛ ꯘꯤ ꯍꯩꯖꯤꯜꯂꯤꯑꯕ ꯑꯁꯤꯒꯅ ꯌꯨꯝꯗꯅꯤꯅ ꯈꯖꯤꯛ ꯈꯛꯇꯪ ꯊꯣꯡꯕꯅꯤꯅ ꯀ꯭ꯋꯥꯟꯇꯤꯇꯤꯗꯨ ꯂꯤꯛꯄꯅꯤꯅ ꯆꯦꯡꯗꯨꯒ ꯗꯥꯏꯔꯦꯛ ꯘꯤꯗꯣ ꯇꯣꯠꯁꯟꯕꯤꯔꯒ ꯗꯜꯗꯥꯒꯨꯝꯕ ꯂꯩꯔꯁꯨ ꯇꯣꯠꯁꯟꯕꯤꯔꯒ ꯑꯗꯨꯗꯒꯤ ꯍꯥꯞꯄꯗꯤ ꯃꯍꯥꯎꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯩ ꯆꯦꯡꯗꯨꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯃꯒ ꯑꯃꯒ ꯅꯞꯅꯅ ꯃꯑꯣꯡ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯗꯦꯕ ꯑꯩꯒꯤ ꯍꯋꯥꯏꯗꯣ ꯑꯣꯜꯃꯣꯁ 50 to 60% ꯃꯨꯜꯂꯒꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯉꯁꯥꯏ ꯊꯨꯝꯁꯨ ꯊꯥꯈꯤ ꯍꯋꯥꯏꯁꯤꯒ ꯆꯥꯃꯣꯁ ꯑꯃꯈꯛ ꯑꯗꯒꯤ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯃꯥꯏꯔꯦꯟꯗꯨꯁꯨ ꯁꯣꯝꯗ ꯐꯖꯅ ꯃꯨꯜꯂꯦ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯆꯤꯅꯤ ꯈꯔ ꯑꯗꯨꯗꯒꯤꯗꯤ ꯖꯤꯔꯥꯒ ꯙꯅꯤꯌꯥꯒꯒꯤ ꯃꯤꯛꯁ ꯄꯥꯎꯗꯔ ꯈꯔ ꯂꯩꯌꯦꯕ ꯑꯗꯨ ꯃꯤꯛꯁ ꯄꯥꯎꯗꯔꯅꯦ ꯑꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯦ ꯇꯧꯔꯒ ꯑꯩꯒꯤꯁꯦ ꯉꯥꯏꯍꯥꯛꯇꯪꯒ ꯃꯤꯅꯤꯠ ꯑꯃ ꯑꯅꯤꯈꯛꯀ ꯉꯧꯔꯒ ꯑꯩꯒꯤ ꯃꯥꯏꯔꯦꯟꯁꯤꯁꯨ ꯃꯨꯜꯂꯦ ꯑꯗꯨꯗꯒꯤ ꯑꯩ ꯈꯔ ꯐꯗꯤꯒꯣꯝ ꯊꯥꯛꯄꯤꯔꯦ ꯑꯗꯣ ꯃꯥꯏꯔꯦꯟ ꯉꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯔꯦꯟ ꯁꯥꯛ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯏꯔꯦꯟ ꯉꯧꯕ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗ ꯑꯩꯈꯣꯏ ꯆꯤꯅꯤ ꯈꯖꯤꯛꯈꯛ ꯍꯥꯞꯄꯗꯤꯀꯣ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯊꯨꯝꯇꯛ ꯖꯥꯛꯇꯛ ꯇꯧꯕꯗꯣ ꯑꯗꯨꯗꯩ ꯁꯣꯝꯗ ꯑꯩꯒꯤ ꯈꯦꯆꯤꯔꯁꯦ ꯁꯧꯔꯦꯕ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯁꯧꯒꯠꯂꯛꯄ ꯃꯇꯥꯡ ꯑꯣꯏꯔꯛꯄꯗꯣ ꯑꯗꯨ ꯃꯇꯥꯡꯗꯨꯒ ꯁꯣꯛ ꯇꯧꯁꯜꯂꯣ ꯑꯗꯨ ꯑꯣꯏꯗꯤ ꯐꯖꯅ ꯈꯦꯆꯤꯔ ꯃꯅꯨꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯆꯦꯡꯅꯦ ꯍꯋꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯛꯀꯤ ꯃꯍꯥꯎꯁꯦ ꯂꯣꯏꯅ ꯆꯨꯞꯁꯟꯈꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯁꯤꯒꯤꯁꯤꯒ ꯑꯩꯈꯣꯏ ꯆꯨꯝꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯀꯪꯕꯅꯦ ꯇꯦꯖꯄꯇꯥꯅꯦ ꯅꯥꯀꯨꯞꯄꯤ ꯖꯦꯅꯝꯅꯦ ꯄꯥꯁꯄꯣꯔꯟꯅꯦ ꯇꯧꯅ ꯁꯣꯛ ꯇꯧꯔꯒ ꯍꯥꯞꯄꯅꯤ ꯑꯗꯣ ꯌꯥꯝ ꯁꯤꯒꯤꯁꯤꯒ ꯑꯩꯅ ꯄꯣꯠ ꯑꯃꯈꯛꯇꯤ ꯃꯤꯁ ꯇꯧꯍꯧꯔꯦ ꯁꯤꯡ ꯍꯥꯞꯄꯗꯣ ꯁꯤꯡꯗꯣ ꯑꯩ ꯀꯣꯟꯅ ꯂꯥꯁꯇ ꯑꯣꯏꯅ ꯍꯥꯞꯄꯦ ꯁꯤ ꯃꯇꯥꯡꯁꯤꯒ ꯁꯤꯡ ꯁꯤꯠꯂꯒꯁꯨ ꯈꯦꯆꯤꯁꯤꯒ ꯍꯥꯞꯆꯤꯜꯂꯗꯤ ꯈꯦꯆꯤꯗꯣ ꯁꯥꯊꯤꯅ ꯃꯅꯝ ꯅꯨꯡꯁꯤꯌꯦꯕ ꯑꯩ ꯀꯣꯟꯅ ꯑꯣꯏꯅ हाफखरे ꯑꯩꯕꯨꯗꯤ अदो फज्जन हजी ओटलनी को यहाँ पे मेरी पम्पकिन की सब्जी भी अच्छे से पक चुकी है ये पम्पकिन जब अच्छे से गलने लग जाए तो लास्ट में हम उसमें थोड़ा सा चीनी डालते हैं और फिर थोड़ा सा
जीरा और धनिया का पाउडर और ग्रीन चिल्ली डाल के अच्छे से थोड़ा-सा, और पम्पकिन को भी मैंने भून लिया था। फिर उसके बाद मैंने उसमें थोड़ा-सा धनिया पत्ता डाल के पम्पकिन का सब्ज़ी हमारे बन चुके हैं। तो यहाँ पे क्या हुआ, खिचड़ी को भी ऑलमोस्ट जब दाल 50-60% पक चुकी थी, उसमें चावल डाल दिया, फिर अच्छे से तड़का लगा लिया, और फिर थोड़ा-सा नमक और थोड़ा-सा ये देखो जीरा का पाउडर ऐसे अच्छे से डाल के फिर सबको मिक्स करके फिर अब अभी हम इस खिचड़ी को दम पे रखेंगे। तो ऑलमोस्ट मेरी राइस भी 70-80% कुक हो चुकी है, पर अभी इसको अच्छे से दम पे रखेंगे ढक्कन बंद करके धीमी आँच पे। खिचड़िꯗꯣ ꯌꯥꯏꯁꯟꯈ꯭ꯔꯦ ꯃꯩꯗꯣ ꯂꯩꯊꯔꯒ ꯈꯤꯆꯤꯗꯣ ꯃꯨꯟꯅꯕꯒꯤ ꯆꯦꯡꯒ ꯀꯩꯅꯣꯒꯗꯣ ꯆꯦꯡꯗꯣ ꯍꯧꯖꯤꯛꯐꯥꯎ ꯆꯦꯡꯃꯤꯠ ꯌꯥꯎꯔꯤꯕꯅꯤꯅ ꯕꯠ ꯑꯩ ꯑꯗꯩ ꯁꯣꯝꯗ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯎꯁꯣꯏꯒ ꯀꯥꯝꯍꯟꯈꯤꯕꯗꯣ ꯃꯣꯇꯣꯔꯒ ꯎꯇꯤ ꯀꯥꯝꯍꯟꯈꯤꯕꯗꯣ ꯑꯗꯨꯁꯨ ꯑꯩ ꯁꯣꯝꯗ ꯄ꯭ꯔꯦꯁꯔ ꯂꯧꯊꯣꯛꯅ ꯊꯝꯕꯗꯣ ꯍꯧꯖꯤꯛ ꯑꯗꯨꯒꯩꯗꯨꯒ ꯁꯣꯗꯥ ꯍꯥꯞꯄꯒ ꯐꯖꯅ ꯁꯧꯍꯜꯂꯅꯤ ꯍꯥꯏꯕ ꯑꯗꯩ ꯐꯗꯤꯒꯣꯝꯁꯨ ꯈꯤꯇꯪ ꯍꯥꯞꯆꯜꯂꯦ ꯌꯦꯅꯝ ꯃꯍꯤꯡꯒꯁꯨ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯩꯁꯤꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯀꯔꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯎꯇꯤꯗ ꯌꯥꯝꯅ ꯍꯥꯎꯕꯁꯦꯀꯣ ꯑꯋꯥ ꯐꯗꯤꯒꯣꯝ ꯁꯤꯡ ꯃꯅꯥ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯃꯅꯥꯁꯨ ꯐꯗꯤꯒꯣꯝꯁꯨ ꯂꯦꯕꯨ ꯃꯅꯥ ꯑꯗꯨꯒꯨꯝꯕ ꯍꯥꯞꯄꯗꯤ ꯁꯥꯊꯤꯅ ꯍꯥꯎꯋꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯂꯩꯇꯕꯅꯤꯅ ꯑꯩꯅ ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯄꯦ ꯂꯦꯕꯨꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯂꯦꯕꯨꯗꯣ ꯑꯗꯨꯒꯤ ꯃꯀꯨ ꯃꯆꯦꯠ ꯈꯔ ꯍꯥꯞꯄꯦ ꯍꯔꯤꯕꯣꯞ ꯍꯥꯞꯄꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯔ ꯍꯥꯞꯄꯒ ꯃꯅꯝꯗꯣ ꯅꯨꯡꯁꯤꯍꯟꯕꯒꯤ ꯇꯧꯔꯦꯕ ꯃꯍꯥꯎ ꯊꯣꯛꯅꯕꯒꯤ ꯑꯗꯣ ꯑꯩꯒꯤ ꯎꯇꯤꯗꯣ ꯑꯩ ꯀꯨꯀꯔ ꯃꯆꯥꯗꯨꯒ ꯈꯔ ꯆꯤꯜꯂꯦ ꯑꯣꯠꯄ ꯅꯝꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯗꯨꯅ ꯈꯥꯡꯗ ꯑꯣꯏꯅ ꯍꯩꯗꯣꯛꯑꯒ ꯖꯣꯠꯀꯤ ꯈꯥꯡ ꯑꯃꯗ ꯍꯩꯗꯣꯛꯑꯒ ꯐꯖꯅ ꯁꯧꯍꯜꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯣꯇꯣꯔꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯗꯥꯗꯣ ꯑꯩꯅ ꯆꯥꯃꯁ ꯑꯃꯃꯨꯛ ꯍꯥꯞꯄꯦ ꯑꯩꯒꯤ ꯃꯣꯇꯣꯔꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯐ ꯀꯤꯂꯣꯗꯩꯗꯤ ꯈꯔ ꯂꯤꯛꯏꯑꯕ ꯑꯗꯨ ꯃꯇꯨꯡ ꯈꯔ ꯑꯆꯧꯕ ꯆꯥꯃꯁ ꯑꯃ ꯁꯣꯗꯥ ꯍꯥꯞꯄꯦ ꯑꯗꯣ ꯑꯗꯩ ꯍꯧꯖꯤꯛ ꯑꯩ ꯁꯨꯃꯥꯏꯅ ꯁꯣꯛ ꯇꯧꯁꯜꯂꯦ ꯁꯣꯛ ꯇꯧꯕꯁꯤꯒ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯊꯕꯛ ꯑꯃ ꯍꯥꯏꯗꯤ ꯎꯇꯤꯁꯦ ꯌꯥꯝ ꯍꯥꯎꯍꯟꯒꯦ ꯍꯥꯏꯔꯗꯤꯀꯣ ꯁꯣꯛ ꯇꯧꯕꯗꯨꯒ ꯁꯤꯡꯗꯣ ꯁꯤꯠꯂꯒꯅꯦ ꯐ꯭ꯔꯦꯁ ꯁꯤꯡꯗꯣ ꯁꯤꯠꯂꯒ ꯑꯩꯈꯣꯏ ꯁꯣꯛꯇꯨꯒ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛꯇꯪ ꯉꯧꯕꯤꯔꯒꯀꯣ ꯁꯦꯀꯦꯟ 2-3 ꯉꯧꯕꯤꯔꯒ ꯑꯗꯨꯗꯩ ꯁꯣꯛ ꯇꯧꯔꯣ ꯑꯩꯒꯤ ꯎꯇꯤ ꯔꯦꯗꯤ ꯁꯥꯊꯤꯅ ꯍꯥꯎꯗꯤ ꯍꯥꯎꯈꯤꯀꯣ ꯁꯤꯒꯤꯁꯦ ꯎꯇꯤꯁꯦ ꯑꯗꯨꯗꯒꯤ ꯑꯩ ꯃꯣꯔꯣꯛ ꯑꯆꯥꯔ ꯑꯃꯁꯨ ꯇꯧꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯦꯟꯠ ꯆꯤꯂꯤ ꯄꯤꯀꯜꯗꯣ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯆꯥꯔꯗꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯈꯖꯤꯛ ꯈꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯄꯤꯔꯦ ꯅꯠꯇ꯭ꯔꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯉꯧꯕꯗ ꯁꯥꯊꯤꯅ ꯄꯣꯛꯈꯥꯏꯌꯦꯕ ꯑꯗꯩ ꯈꯔ ꯈꯥꯏꯗꯣꯛꯑꯗꯤ ꯃꯥꯒꯤ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯃꯔꯨꯒꯤ ꯃꯍꯥꯎꯗꯨꯁꯨ ꯆꯪꯉꯤ ꯑꯗꯨꯅ ꯃꯣꯔꯣꯛꯁꯦ ꯉꯥꯏꯍꯥꯛ ꯐꯖꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯈꯖꯤꯛ ꯈꯔ ꯂꯧꯔꯒ ꯊꯨꯝ ꯈꯤꯇꯪ ꯊꯥꯛꯑꯒ ꯈꯤꯇꯪ ꯉꯧꯕꯤꯔꯅꯤꯀꯣ ꯃꯩ ꯂꯩꯊꯔꯒ ꯁꯣꯝꯗ ꯑꯩꯒꯤ ꯈꯦꯆꯤꯔꯗꯣ ꯑꯩꯅ ꯌꯥꯏꯕꯩ ꯊꯝꯕꯗꯣ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯁꯤꯡ ꯍꯥꯞꯄꯁꯨ ꯀꯥꯎꯔꯨꯔꯦ ꯑꯗꯩ ꯏꯁꯤꯡꯁꯤꯁꯨ ꯈꯖꯤꯛ ꯋꯥꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯑꯕ ꯑꯗꯨꯅ ꯑꯩꯅꯅꯦ ꯏꯁꯤꯡ ꯑꯁꯥꯕ ꯑꯣꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯥꯞ ꯑꯃꯃꯨꯛ ꯍꯥꯞꯄꯒ ꯐꯖꯅ ꯑꯃꯨꯛ ꯑꯣꯠꯈꯥꯏꯔꯒ ꯑꯗꯨꯒ 20 ꯃꯤꯅꯤꯠꯁꯃꯨꯛ ꯌꯥꯏꯁꯟꯈ꯭ꯔꯦ ꯑꯗꯣ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯌꯥꯏꯕ ꯃꯇꯝꯁꯤꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯗꯣ ꯍꯦꯟꯖꯟꯅ ꯋꯥꯠꯂꯁꯨ ꯆꯦꯡ ꯆꯪꯕꯒꯤ ꯀꯩꯅꯣ ꯂꯩꯗ ꯆꯦꯡ ꯆꯪꯉꯗꯤ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯄꯒ ꯐꯖꯅ ꯑꯁꯥꯕ ꯏꯁꯤꯡ ꯍꯥꯞꯄꯒ ꯑꯗꯨꯒ ꯑꯣꯠꯈꯥꯏꯔꯒ ꯈꯔ ꯀꯨꯏꯅ ꯇꯧꯅ ꯌꯥꯏꯕꯤꯌꯨ ꯂꯤꯔꯤ ꯂꯤꯔꯤ ꯃꯩꯗꯣ ꯂꯩꯊꯔꯒ ꯑꯗꯩ ꯑꯩꯒꯤ ꯃꯣꯔꯣꯛꯇꯣ ꯁꯣꯝꯗ ꯉꯧꯅ ꯂꯣꯏꯈꯔꯦ ꯑꯗꯩ ꯃꯣꯔꯣꯛꯇꯨꯒ ꯍꯧꯖꯤꯛ ꯑꯩ ꯍꯪꯒꯥꯝ ꯃꯔꯨ ꯄꯥꯎꯗꯔ ꯍꯥꯞꯄꯅꯤ ꯆꯥꯃꯁ 2-3ꯈꯛ ꯇꯣ ꯚꯦꯔꯤ ꯏꯝꯄꯣꯔꯇꯦꯟ ꯍꯥꯏ ꯑꯩꯗꯤ ꯁꯤꯒꯤꯁꯤꯒ ꯕꯖꯥꯔꯒꯤ ꯑꯂꯩꯕ ꯍꯪꯒꯥꯝ ꯃꯔꯨ ꯂꯧꯕꯅꯤꯀꯣ ꯑꯩꯉꯣꯟꯗ ꯂꯩꯔꯝꯕꯅꯤꯅ ꯅꯠꯇ꯭ꯔꯗꯤ ꯕ꯭ꯂꯦꯛ ꯍꯪꯒꯥꯝ ꯃꯔꯨꯗꯣ ꯑꯃꯨꯕꯗꯨꯒ ꯅꯥꯄꯨ ꯃꯆꯨꯗꯨꯒ ꯃꯤꯛꯁ ꯇꯧꯔꯣ ꯈꯥꯏꯕꯣꯛ ꯈꯥꯏꯕꯣꯛ ꯑꯗꯨꯑꯣꯏꯗꯤ ꯍꯪꯒꯥꯝ ꯃꯔꯨ ꯅꯥꯄꯨꯗꯨꯅ ꯆꯥꯕꯗ ꯍꯥꯎꯕꯅꯤ ꯑꯉꯥꯡ ꯑꯃꯨꯕꯗꯨꯅ ꯖꯦꯡꯁꯦ ꯌꯥꯝ ꯀꯥꯕꯅꯦ ꯑꯗꯣ ꯈꯥꯏꯕꯣꯛ ꯈꯥꯏꯕꯣꯛ ꯀ꯭ꯋꯥꯟꯇꯤꯇꯤꯒꯤ ꯌꯨꯝꯗ ꯁꯨꯝ ꯇꯛꯈꯥꯏꯕꯤꯔꯒ ꯍꯥꯞꯄꯖꯥꯠꯅꯤ ꯑꯗꯩ ꯑꯩꯉꯣꯟꯗ ꯄꯥꯎꯗꯔ ꯂꯩꯔꯝꯕꯅꯤꯅ ꯑꯗꯣ ꯃꯣꯔꯣꯛꯇꯨꯒ ꯍꯪꯒꯥꯝ ꯃꯔꯨ ꯈꯤꯇꯪ ꯂꯦꯕꯨꯒꯤ ꯃꯍꯤ ꯍꯥꯞꯄꯦ ꯐ꯭ꯔꯦꯁ ꯂꯦꯕꯨ ꯃꯍꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯁꯣꯒꯤ ꯇꯦꯜꯗꯣ ꯍꯪꯒꯥꯝ ꯃꯔꯨꯒꯤ ꯊꯥꯎꯗꯣ ꯍꯥꯞꯄꯦ ꯑꯗꯨ ꯑꯩꯒꯤ ꯊꯨꯝ ꯈꯔ ꯍꯥꯞꯄꯦ ꯑꯩꯒꯤ ꯑꯆꯥꯔ ꯔꯦꯗꯤ ꯍꯧꯖꯤꯛ ꯑꯆꯥꯔꯗꯣ ꯉꯥꯏꯍꯥꯛ ꯔꯦꯁ ꯇꯧꯕ ꯄꯤꯔꯅꯤꯀꯣ ꯑꯗꯩ ꯁꯤꯒꯤ ꯌꯦꯡꯉꯣ ꯑꯩꯒꯤ ꯈꯦꯆꯤꯔꯁꯦ ꯄꯨꯔꯥ ꯔꯦꯗꯤ ꯑꯣꯏꯔꯦ ꯁꯥꯊꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯖ꯭ꯋꯥꯏ ꯖ꯭ꯋꯥꯏ ꯂꯥꯎꯕꯕꯨ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯕꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯀꯣꯝꯄꯥꯛ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔꯤꯌꯥ ꯑꯃꯗ ꯐꯖꯅ ꯈꯥꯏꯗꯣꯛꯑꯒ ꯊꯝꯃꯣ ꯈꯥꯏꯗꯣꯛꯑ ꯊꯝꯃꯒꯗꯤ ꯀꯩ ꯇꯧꯏ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯈꯦꯆꯤꯔꯁꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯔ ꯍꯧꯖꯤꯛ ꯎꯕꯗꯗꯤ ꯈꯔ ꯄꯦꯠꯄ ꯃꯥꯜꯂꯝꯒꯅꯤꯀꯣ ꯕꯠ ꯁꯤꯗꯤ ꯑꯩꯈꯣꯏ ꯍꯋꯥꯏꯗꯨꯅ ꯃꯣꯟꯕ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤ ꯃꯊꯟꯇ ꯑꯩꯈꯣꯏꯒꯤ ꯀꯪꯁꯤꯜꯂꯛꯑꯒꯅꯦ ꯏꯪꯊꯔꯛꯑꯒ ꯐꯖꯅ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯔꯛꯏꯗꯣ ꯑꯩꯒꯤ
आइटम पुनमक लोइना थोंगना लोइरे ngौथोंदी तौद्रे अखोइगी करी हाय लफु इरोंबकसु तौरदि साथिना हावेनको माइरेन साग उत्ती देगी मोरोक अचार खेचीर everything is ready तो हजी प्लेटिंग तौरगे तो अखोइ सोंददी जारीबोन रोंददी थमनाकसे थोइना जामना मरांग कायना को फंगदबदिना अखोइ सुम लाद ओइना चाय बेंगलोर ददी स्पेशली फंगसु फंगहौदरे अदुना आई स्वाना अखोइगी प्लेटिंग तौना उतलके ngasigisidi mayamda sum utpanina कमायना खिचड़ी से थोंगी उती थोंगी है ना तो नलाई ददी कत्तरे जामना सेंग ना थोंग होदा बनीना बट हयेंग कांग नुमित्तदी श्योर आई सेंग ना तौना सेम प्रोसेस ता थोंग दोइनी सेंग ना तौना दलाई दसु कत्कनी आई बेंगलोर दसु युम चटपा नमजदसु को सुम इसाना नमजबा मौंगदा खरा सुम थोंगागा चही खुदिंगी कत्ली लाइदा तो यहाँ पे मेरी पूरी थाली रेडी है खिचड़ी उती दुगैदी अखोइगी माइरेन साग मोरोग अचार पापड़ उ मोरोग अमा हापे कईगिना इदी लफु इरोंबा याउदे तो ये है मेरी पूरी थाली अगर आपको अच्छा लगे तो प्लीज़ लाइक शेयर एंड सब्सक्राइब कर देना मैं आप को खरा शेयर तो भी होगी वीडियो से लाइक तो भी रमो सब्सक्राइब तो भी रमो थैंक यू एवरीवन कांग मैं आप एंजॉय तो